Khongjom bazar se hourakhiba English singaniga kunmathoi da sidokraga English singaniga kunithoi dagi saba hourakhiba market set asi houjik faoba sijinnaba yadana leirakli mari leinaba department ki miyoi singda club asina kayarak haijakre adubu department ki miyoi singna haibada houjik fan leitre maramasina houjik sariba asina loire haina contractor amadi department ki miyoi singna takpirakhi market set asi sadingaida leikiba drawing structure asiga su yamna khenaba mongda market asi sakhi market set asigi toilet outlet drain chingba su amate yaude maram asidagi imaibel singasina sahi marimu asi lambigi chidaida nongju nungsa marakta hingnabagi damak phamduna lakli houjik manipur gi oiriba phibam asida leibak ngaknaba government ama leitriba asina department asina tawningbada tawrabra haina club asina hanglakli amadi hiram asiga mari leinana ngasi PMC Khongjomna Deputy Collector Thaubalda hiramasiga mari leinana return complaint amasu pisin khre loinana PR lenga asinasu hairiba hiram asida mityeng amutang sangbiyo haina bazar board club maira paibi singi maikaidagi ningsingjari अखोगी खोंजोम बाजार से 2021 द सिदोक्तुना लेख्रे सिगी मतुंगदा अनोबा अमा मुक साबीरे साबीरगसु अखोई सिजिन्नबा याबा मोंगदा सेंबी साबीद्रे मसिदगी अखोई इमाई बेन सिंजि नुजुन सामरकता कैथेंगी मसिदा फमगा सोरो मताइदा फमगा लेरे अदो होजिति फमगा लेरिबसे अखोई सरकारना न मरि लेबा डिपार्टमेंटना अखोई अमतंग येंसिनबिदुना अखोई बाजार से संगबा यानिंगाई मोंगदा सेमजेन साजिनबियो हाइदुना अखोई हाइजे